Manipur Laingakna Kaksing District ki manungda leiriba Pumlen Part amadi Khoidum Lamjauda paikhatkani hairiba project sing miyamna yaba ngamloi paikhatkani hairiba project sing asi Pumlen Part amadi Khoidum Lamjau manghanna ba laingaki thausilni haina Pumlen Part Khoidum Lamjau kanba apunba lufna hairi Manipur Commission for Protection of Child Rights Government of Manipur amadi National Commission for Protection of Child Rights Government of India anina sinduna Babuprada laiba SSA gi training hall da Comprehensive Manual for Safety and Security of Children in School haiba hiramda pangthokiba nongmagi oiba sensitization workshop ama ngasi loisinkhre India ki khwaidagi sahi noribi climate activist Lisi Priya Kangujamna ngasi malemgi mahausa gi khal kaisilakliba sigi matangda Delhi Daulat Ram College ta pangthokiba August 20 gi thauramda speaker oina wangangkhre ngasi gi thauram aduda Lisi Priya Kangujamna thauram gi chief guest oikiba environmentalist Gyanendra Rawat amadi filmmaker Rakesh Khetri ga punna thauram aduda sarugyaminaki Azim Premji University Foundation for Ecological Security FES Housing and Land Rights Network Landesa Rural Development Institute Land Rights Initiative NCAER NRMC WRI India ga punna khusamnaduna Institution Innovation Information in Governance haiba timda numit humni satharakpa mari suba India Land and Development Conference ILDC 2020 India International Center New Delhi da ngarang loisinkhre Hauzik thokliba novel coronavirus ki laiset asina maram oiriga Union Health Ministry na school singda masing yamna mahiroi sing pulhandana ba pautak pikre COVID-19 na sokhalaba laibak singda school gi mahiroi sing natraga school gi staff sing haukiba numit kungani pan faw gi manungda satluraga halakpagi paw lerabadi makhoi bu section na yengsinba amadi home quarantine da numit taraga marini thamnaba so pautak piri masigi mathakta school gi class teacher singna mahiroi amada lok laihau tawba lok khuba amadi sor honbada waba thengnaba tarabadi khudakta mahiroi singi mama mapa singda paw piduna angang sing adubu test tokthokpigadamni haina khangalakli Jammu amadi Kashmir da Article 370 hex anaba hokibadagi mamang sahigi August manga dagi hauna tha tare rom social media site sing thingduna lakhiba adu ngarang dagi hauna Jammu amadi Kashmir gi administration na athingba adu lokthokre ngarang nauna thokiba order amada athingba si lokthokhrabagi mathakta 2G mobile service gi khuthang dagi internet access tawbusu yaragani State na salai jaba bank tara bank mari khakta oina punsinaba scheme ama center na ayaba pikre lakliba April amadagi hauna hariba bank sing asi balance sheet sing amade stock sing union cabinet na pikiba ayabagi matung ina punsilagani hariba scheme asigi matung ina bank ahum habadi Punjab National Bank PNB Oriental Bank of Commerce amadi United Bank of India punsinduna laibak asigi khwaidagi chawba ani suba bank oiragani Canara Bank nasu syndicate bank lausilagani Union Bank of India nasu Andhra Bank amadi Corporation Bank apunsilagani loinana Indian Bank nasu Allahabad Bank lausilagani Nupigi T20 World Cup Cricket ki ahanba semi-final match da India amadi England gi marakta hauzik Sydney da sanari Nupigi T20 World Cup Cricket ta ngasi fawda India gi team na final changba ngamlaktui masigi mathakta su India na England bu amuk tamai thiba piba ngamlaktui India gi team na puare ama igi harabadi India na ngasi match asi thoiba tari